Akosbani Imphal, Wahingbam Rajesh na pau pajari. Mukhyamantri Yumnam Khemchana Luchingba, Mantri Mandali Yauba, Mantri Singh na Paigada Pamsing, Ngasi Lauk Tokre. Rajagi Chief Secretary Dr. Punit Goel na Tokiba, notification Amada, Upo Mukhyamantri Nemchaki Gena, Rural Development Amasung Panchayati Raj Department Amadi, Tribal Affairs Amasung Hills Department Pairagani. Atopa Upo Mukhyamantri Losi Dikona, Public Health Engineering Department Amadi, Forest Environment Amasung Climate Change Department Pairagani. Govindas Konthokjamna Home Department Amadi Youth Affairs Amasung Sports Department Pairagani. Khuraijam Loken Singna Arts and Culture Department Amadi Tourism Department Pairagani. Upa Mukhyamantri Singh Amasung Atai Mantri Singh na Paidaba Department Kudimak Mukhyamantri Yumnang Khemchan Singh na Paigani. Sri Govindas Konthokjamda Home Amasung Youth Affairs and Sports Bibhag Pirakpada Nungaiba Phongdoluduna Mangnahai Manipuri Hojik Oiriba Luraba Tanpam Asida Mangonda Thajaba Thamlapa Asi Choktok Chaningaini. Sri Govindas Nahai Nungsijaraba Iramda Manipur Amasung Laibak Asibu Seba Tawugi Tanja Ama Pirakpa Asi Thaganingaini. Miyangi Mating Loinana Lamdam Asigi Miyangi Swartha Yengaga Thawai Yauna Amasung Chumna Tabak Tawgani Haina Mahangna Makhataki. Yaukshang Kumaiga Marilenana Youth Welfare Association Huikap Awang Laikaina Red Seal Division ga Kusam Naraga Kuntaruk Suba Annual Sports Meet Pangthokli. Sports Meet Asi Numit Umni Chathagani. Amaromda Operation Sadbabnagi Makada Assam Rifles ki Khonsa Battalion na Arunachal Pradesh ki Tirap Amasung Longding Jilada Miyobigi Minungsi Yenglaga Hearing at Yentokre. Mizoram ki Mukhyamantri Laldu Homan Hairi Petrol Amasung Diesel liter amamamda Lupa Marigi tax Lobadigi Sarkar na Hauzik Pawbada Lupa Koti Marpudrahumdoi Lak Kundre Kongapangamle. Mizoram Bidhan Sabada ngasi wapam asi thamladuna mahangna hai fencing asi social infrastructure amasung lambi thom semjin nabagida makhaktuna thamle. English ani kunmarigi September da Joram People's Movement Sarkar na anova tax lauk thokhibagalonena petrol da sada manga dasmik ani ahum digi tara phawba amasung diesel da sada tara taruk dasmik ahum taruk digi tara nipan phawba bet lauki. Manghai Sarkar Asina Social Infrastructure Amasung Services Ses Kidamak Petrol Amasung Diesel liter amamamda lupa ani tax oina Amasung lambi thong semjin nabagidamak ahenba lupa ani tax lauri. Sel Tungi Tabaksu Puriba Mukhyamantri Laldu Homan Hai Thaudagi lupa koti niputaruk lak humpunipan oina English ani Kunmarigi October Amasung December da Kongatki Manghai Chaliba Senba Sahi April lagi December Kunmanga Pawbada Petrol Amasung Diesel lagi tax oina lupa koti kuntrahumdoi lak nipunipan Kongat le. Nongchuk Thamba Asia da Umkhatnabagi Pibam Nongmaki Kansilagli Israel na Tehran da Laiba Basjid Amasung International Security Commander Center da Nongtaktagi Landaki. Israel Defense Force na hai Command Center asi Israel Sarkar na Iran bu control tawnaba sinaba mafam ni. America da based over Human Rights Activist News Agency na hai mamang thagi kunipan dagi hauji phawbada Iran da misam lising ama marfudrate sikre. Israel ki Air Force ki paw matungina Beirut ta laiba Hezbollah ki infrastructure sing da attack chathaba hore. Amaromda United Kingdom amasung France na Cyprus da air defense amasung land gi jahaz sing thajin kre. Nongchuk Thamba Asia da Iran amasung America amadi Israel gi marakta haujik leiriba umkhanaba aduda Cyprus da leiriba laibak ani gi ngaksel gi mafam sing da attack chatharakpadagi land gi jahaz sing adu thajin khibani. Maragastai International Atomic Energy ki Director General Rafael Mariano Grossi na hai Iran da haujimaki oina nuclear bomb sabagi chapchaba kudam leite. Social media da thagatpa post amada Sri Grossi na hai Iran da uranium paisiliba adu yengsinba yahan kidaba asi haksin na lawpham thoi. United Kingdom ki Pradhan Mantri Keir Starmer na hai Cyprus amasung mafam aduda leiriba British military personnel sing ngak senduna thamba haibasi United Kingdom ki achetpa phirapni. Lanasida Britain kaidongnungda yauroi adubu isa ngak thokchanaba amasung Britain masasing ngak senba haibasi tawbam thokpane. ICC Men's T20 World Cup ki ahanba semi-final hauji Kolkata ki Eden Garden da South Africa ga New Zealand ga sanari. New Zealand na toss ngamduna South Africa bo hana betting tohonbada apiba over the wicket nipan turga run chama humpumapan lauki hauji New Zealand batting tauri.
अनीसुब सेमीफाइनल हरियंग भारत का इंग्लैंड का मुंबई की वांखरे स्टेडियम दा सानगनी सेमीफाइनल अनि असिगी अथोइब सिंह था असिगी निपान दा अहमदाबाद की नरेंद्र मोदी स्टेडियम दा फाइनल सानगनी पाउ लोइजरे।